ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯣꯏꯖꯨꯃꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯟꯕꯤꯔꯤꯕ ꯄꯥꯕꯨꯡ ꯑꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯌꯥꯝ ꯐꯖꯅ ꯀꯣꯏꯕ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯌꯨꯝꯅꯥꯛꯅꯆꯤꯡꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡꯅ ꯏꯕꯣꯌꯥꯏꯃ ꯌꯨꯝꯅꯥꯛꯅ ꯋꯥꯏꯔꯛꯐꯝ꯫ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯕꯤꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯍꯥꯏꯗꯤ ꯚꯦꯖꯤꯇꯦꯕꯜꯁ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯀꯔꯝ ꯀꯔꯝꯕ ꯃꯅꯥ ꯃꯁꯤꯡꯅ ꯑꯌꯥꯝꯕ ꯊꯥꯕꯤꯕꯅꯣ ꯑꯗꯨꯒ ꯆꯥꯎꯔꯥꯛꯅ ꯍꯥꯏꯗꯤ ꯄꯥꯛ ꯆꯥꯎꯕ ꯖꯒꯥꯁꯦ ꯍꯥꯏꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯕꯒꯤ ꯖꯒꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯒꯤꯁꯤ ꯍꯧꯖꯤꯛ ꯄꯥꯛ ꯆꯥꯎꯕꯁꯦ ꯂꯧ ꯁꯪꯒꯝ ꯑꯃꯒ ꯂꯧꯈꯥꯏꯅꯤ꯫ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯃꯔꯣꯜ ꯑꯃ ꯀꯨꯝꯁꯤꯒꯤ ꯁꯤꯖꯟꯁꯤꯅ ꯅꯣꯡꯁꯦ ꯍꯥꯏꯐꯦꯠꯇꯪꯅ ꯆꯨꯈꯤꯅ ꯃꯔꯣꯜ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯁꯤ ꯃꯔꯣꯟꯁꯤꯁꯨ ꯍꯋꯥꯏ ꯃꯨꯈꯤꯌꯥ ꯃꯨꯕꯤ ꯊꯥꯔꯝꯃꯕꯅꯤ ꯑꯗꯨꯁꯨ ꯂꯣꯏ ꯑꯅꯤꯔꯛ ꯊꯥꯕ ꯃꯥꯡꯂꯣ ꯍꯟꯗꯛ ꯈꯛꯇꯪ ꯀꯣꯕꯤꯁꯦ ꯊꯥꯕꯗ ꯀꯣꯕꯤꯁꯦ ꯐꯔꯦ꯫ ꯍꯧꯖꯤꯛ ꯊꯥꯕꯤꯔꯤꯁꯦ ꯕ꯭ꯔꯣꯀꯣꯂꯤꯅꯦꯕ ꯊꯥꯕꯤꯔꯤꯁꯦꯀꯣ ꯑꯗꯣ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯅ ꯎꯔꯦ ꯄꯥꯕꯨꯡ꯫ ꯑꯗꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯀꯣꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯊꯦꯡꯅꯕ ꯑꯋꯥꯕꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯋꯥꯕ ꯊꯦꯡꯅꯕꯤ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯄꯨꯊꯣꯛꯑꯒ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕ꯭ꯔꯥ ꯑꯗꯨꯒ ꯒꯣꯔꯃꯦꯟꯗꯒꯤ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯁꯦꯟꯊꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯐꯪꯕ ꯈꯣꯠꯄꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯄꯥꯕꯨꯡ? ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯦꯒ꯭ꯔꯤꯗꯒꯤꯁꯨ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯒ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯥꯔꯀꯦꯠ ꯇꯧꯕꯗꯗꯤ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯋꯥꯕ ꯈꯣꯠꯄꯒꯨꯝꯕꯗꯤ ꯊꯦꯡꯅꯕꯤꯕ꯭ꯔꯥ? ꯃꯥꯔꯀꯦꯠꯁꯦ ꯁꯤꯒꯨꯝꯕ ꯕ꯭ꯔꯣꯀꯣꯂꯤꯁꯤꯗꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯕꯟ ꯍꯦꯛ ꯇꯧꯔꯛꯑꯗꯤ ꯑꯁ ꯌꯥꯝ ꯊꯤꯅ ꯃꯥꯡꯉꯤ ꯃꯥꯔꯀꯦꯠꯁꯦ ꯑꯁꯣꯝꯗ ꯀꯩꯊꯦꯜ ꯕꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯑꯗꯤ꯫ ꯑꯗꯣ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯁꯤꯒꯤ ꯕ꯭ꯔꯣꯀꯣꯂꯤ ꯈꯛꯇꯗ ꯍꯥꯏꯖꯒꯦꯕꯀꯣ ꯕ꯭ꯔꯣꯀꯣꯂꯤꯁꯤꯗ ꯁꯪꯒꯝ ꯂꯧꯈꯥꯏꯃꯨꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯪꯒꯝ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯕ꯭ꯔꯥ ꯊꯥꯕꯤꯔꯤꯁꯦ? ꯁꯤꯅ ꯂꯧꯈꯥꯏ ꯑꯃꯅꯤ ꯕ꯭ꯔꯣꯀꯣꯂꯤꯁꯤꯅ꯫ ꯕ꯭ꯔꯣꯀꯣꯂꯤꯗ ꯂꯧꯈꯥꯏ ꯑꯃ ꯊꯥꯕꯤꯕꯅꯦꯕꯀꯣ ꯄꯥꯕꯨꯡ ꯁꯤꯗꯩꯗ ꯆꯥꯎꯔꯥꯛꯅ ꯕ꯭ꯔꯣꯀꯣꯂꯤ ꯂꯧꯈꯥꯏꯃꯨꯛ ꯊꯥꯕꯁꯤꯗꯩꯗ ꯄꯥꯕꯨꯡ ꯂꯨꯄꯥ ꯀꯌꯥꯒꯨꯝꯕ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯆꯠꯂꯝꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯈꯨꯂꯪ ꯄꯥꯁꯜꯂꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯆꯥꯔ ꯃꯁꯤ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ 34-35ꯒꯨꯝꯕꯗꯤ ꯂꯧꯈꯥꯏꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯪꯈ꯭ꯔꯦ꯫ ꯈꯨꯂꯪ ꯅꯨꯡꯂꯪ ꯑꯗꯨ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯥꯔꯖ ꯀꯔꯤ ꯀꯔꯤ ꯂꯣꯏꯅ ꯄꯥꯔꯒ ꯑꯗꯣ ꯑꯩ ꯃꯌꯣꯟ ꯆꯨꯝꯕꯒꯤ ꯃꯔꯣꯜ ꯑꯃꯃꯨꯛ ꯀꯛꯀꯗꯣꯏꯅꯤ ꯑꯁꯤ ꯁꯤꯔꯤ ꯇꯔꯦꯠ ꯀꯛꯄꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 30ꯃꯨꯛ ꯐꯪꯉꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯣꯏꯅ ꯀꯛꯂꯛꯄꯗꯗꯤ ꯂꯨꯄꯥ 1,00,000 ꯃꯌꯥ ꯅꯪꯅꯗꯤ ꯐꯪꯒꯅꯤ꯫ ꯂꯧꯈꯥꯏꯁꯤꯗꯩꯗ ꯄꯥꯕꯨꯡꯅ ꯑꯍꯥꯟꯕꯒꯤ ꯃꯔꯣꯜꯁꯤꯗꯩꯗ ꯂꯨꯄꯥ ꯂꯤꯁꯤꯡ 30ꯃꯨꯛꯀꯤ ꯆꯥꯎꯔꯥꯛꯄ ꯂꯤꯁꯤꯡ 30ꯃꯨꯛꯀꯤꯗꯤ ꯍꯟꯖꯤꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯛꯂꯛꯑꯒꯗꯤ ꯑꯔꯥꯎꯟ 1,00,000ꯃꯨꯛꯀꯤ ꯍꯥꯏꯗꯤ ꯁꯦꯟꯐꯝꯗꯨꯗꯤ ꯆꯣꯡꯊꯣꯛꯀꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯕꯅꯦꯕꯀꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯁꯤꯗꯤ ꯑꯗꯨꯝ ꯇꯥꯟꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯣ ꯄꯥꯕꯨꯡ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯌꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯊꯛꯏꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯆꯦꯡ ꯈꯪꯗꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯃꯌꯥꯝꯁꯤꯡꯁꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯣꯏꯅꯃꯛ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯑꯌꯥꯝꯕꯅ ꯆꯥꯔꯤꯕꯀꯣ ꯑꯗꯣ ꯂꯣꯀꯦꯜꯗꯒꯤ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯄꯁꯤꯗꯤ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯐꯪꯕꯨ ꯐꯪꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯅ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯍꯥꯏꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯅꯍꯥꯔꯣꯟꯁꯤꯡ ꯏꯟꯈꯠꯂꯛꯏꯕ ꯌꯨꯠꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯄꯤꯕꯤꯅꯤꯡꯕ ꯄꯥꯕꯨꯡꯒꯤ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯁꯤ ꯂꯥꯟ ꯍꯥꯏꯕꯗꯨꯗꯤ ꯇꯧꯗꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯁꯨꯅꯤꯡꯉꯗꯤ ꯄꯩꯁꯥꯁꯦ ꯊꯣꯛꯐꯝ ꯉꯥꯛꯇ ꯉꯥꯏꯌꯦꯕ ꯄꯥꯠꯇ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯉꯥ ꯐꯥꯔꯒ ꯑꯗꯨꯝ ꯄꯩꯁꯥ ꯊꯣꯛꯐꯝ ꯂꯩ ꯁꯤꯗꯗꯤ ꯍꯤꯡꯕꯒꯤ ꯃꯔꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯧꯕꯕꯨ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯌꯣꯟꯕ ꯈꯣꯠꯄꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯁꯤꯝꯇꯪꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯅ ꯇꯤꯀꯠꯇꯅ ꯍꯣꯡꯅꯅꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯐꯤꯠꯁꯦ ꯀꯌꯥ ꯏꯔꯩ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯋꯤ ꯑꯗꯨ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯕꯨ ꯁꯨꯒꯦꯗꯤ ꯐꯖꯅ ꯁꯨꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦꯅ ꯈꯜꯂꯤ꯫ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯁꯦ ꯍꯥꯏꯗꯤ ꯄꯥꯕꯨꯡꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯄꯥꯕꯨꯡꯃꯛꯅ ꯍꯣꯠꯅꯕꯤꯗꯅ ꯍꯥꯏꯗꯤ ꯍꯤꯡꯒꯣꯜ ꯂꯧꯈꯥꯏꯃꯨꯛ ꯆꯥꯎꯕꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯛ ꯍꯥꯏꯇꯥꯔꯦ ꯇꯥꯜꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤꯖꯟ ꯀ꯭ꯔꯣꯞ ꯑꯃꯗꯀꯣ꯫ ꯑꯩꯈꯣꯏ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯕꯅꯤꯅ ꯌꯥꯝ ꯄꯥꯛ ꯆꯥꯎꯅꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯇꯦꯛ ꯈꯖꯤꯛꯈꯛꯁꯤꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 1.5 ꯂꯥꯈ 2 ꯑꯗꯨꯝ ꯂꯦꯝꯕ ꯉꯝꯃꯤ ꯄꯥꯕꯨꯡꯀꯣ꯫
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯁꯦ ꯁꯨꯔꯗꯤ ꯁꯨꯕ ꯅꯣꯝꯕꯕꯨ ꯇꯟꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯉꯝꯃꯦ ꯍꯥꯏꯕꯤꯕꯅꯦꯕꯀꯣ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯇꯨꯡꯗꯁꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯄꯥꯕꯨꯡꯗꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤꯡ ꯑꯗꯨꯝ ꯇꯧꯖꯒꯦ ꯄꯥꯕꯨꯡ